Mayailambi Sports Academy na Judo Masanada Ahenba Mityeng thambaga loinana lamdam asigi Sanaroi nupa nupi punna marifutara nipan akanba mawongda training pihouri Masida henna aphaba Sanaroi kaya puthokpa ngamnaba Academy asida leingakki amadi meeyamgi achouba Mityeng changba mathau tari hiram asida Tom TV ki akanaba paudam ama Mayang Imphal-gi Aibiro-ta leiba Mayailambi Sports Academy asi haukiba chahi English ngani amada linkhatki Hauzik Academy asina leptana chatharakpa free residential judo coaching camp ki saruk ama oina ngasisu Academy asida tha ama chupna chathagadaba marirak suba coaching camp January 23 tagi pangthoktuna lakli Masida nupa nupi Sanaroi punna marifutra mapalna saruk yari Academy asina Youth Olympic Games National amadi International ki thakta Arjuna awardee ani Olympian ama amadi silver medalist ama puthokre Academy asina haurakliba Sanaroi kayabu nisagi paktagi lapthok handuna aphaba achouba lambida lamjingnaba hotnari tungi mironda amu sum thengnadana leigaradaba laisuroba adugma drug ase aikoi hujik aikoi sports haibasina aikoi phagani sports sin natragadi apikpa angang chahi tara dagi aikoi sports ta aikoi nisa samnaba yade adudagi mayai kaba amata samnaba yade aduna maram moiduna aikoi hujik changsaliba aikoi popi yandana aikoi adudagi ima event kaya na maira paibi khutta maira paidana ahing nungthing changi base aikoi karmai tawraga aikoi koksige hargadi haurakliba angangsing ase aikoi sports ta thajalaga aikoi loinamak masamu phaba angang ama woina aikoi puthoga sports ka aikoi nisaga thawe isinga tinaba yadabugum aikoi matang du da aikoi adumain tawraga aikoi nisaje thingba ngomgani Academy asi amadi sana khona babu pamjaba mioi kaya chalairi ngasi fauba leingakki leiba youth affairs and sports tagi mateng ama fauba phangba leitri maram asina Academy asigi tungi marai baglepada achouba awaba amasu oihauri aduna lamdam asigi leiriba meeyamgi luchingba amadi entrepreneur singna naha oidiba Sanaroi kayagi tungi punsi ma sembada meeyamgi oiba matengsu ngaihauri aikoina mamangdasu yaragadi sarkarna adopt tawiduna aikoisi loksan biu awat pasi mention biu aina haijagi basu leire aduga mathangju hojik laiba tungi future dasu asmai tawdana aikoi khidang yengjan biu aina sarkargi maigai dasu apin tawjaningi kaisu leitraba aikoigi apikpa khara aikoina khainaraga makoigi phiju phijamnaba lupa lising manga piba adudagi tara piba adumai tawraga aikoi ngasi bo asmai tawdana run tawrai asina aikoi hojik kayam kuina aikoi kathokpa ngamgaduribano magi imungi puthalakpa magi awatpa mayama lei masigi mathaksida aikoi waran class ta thengnaji haragadi kathokpachi nataba makoigi angakpa phangba makoigi stamina coachingju makoigi spirit ta puthohalaga adumai tawragadi aikoi makhata ba asmai tawdana olympic kya ama puthokpa ngamgani haiba aigi achetpa thajaba thamjari Nakalamromda Academy asida leiriba coach amadi Sanaroi kayana tungi aphaba punsi amagidamak Ahenba Mityengsu thamhauri Asigi stage yorpa matamda khoi yamna challenging oriba aduga khoi yamna henna struggle tawriji kaino kada ngasi bogda khoina government gi karigumba facility amata kinds of kanomta phangdabase masine khoi yam awaba challenging se namde khoi gi neighbors ta leiriba adu khoi seida thawai yaujaba sports lovers in khara punjal kanda adegi angang sing ji mama mapa sing ji punjal laga matam gi wena paisa collection tawba even ngasi ma coaching tawri ju khoina khoi gi mang fan gi khoi bada leiriba yum sing da house donation chachaba mayam jina support tawbirak pa ngam hapirak pa adamai tawraga ngasi khoi gi sigi stage yorok pani haijadar pura oina khoi sacrifice tawbone na khoi tholakrabanina khoi cha jing ji makta yang wana jo hona jare hoju phogde jo aduki mate hona gana so khoi khallaga dum lepchai aduga khoi gi senior oina leijariba khoi kakabi joina khoi gi dama khauji phogjo dum wabiri hana dagi jo khoina sanaringe matam dagi jo wabirai aduga aina hajaning ba madi guardian singjiga khoi ga cooperation jam leina ba yam pami community wan chebe subjaruba adu ai gol ore adu awa ju mam thing nunga yam thing nei adu national da ju medal ma'am lore duga international mangarak sharu yare du bronze humum lore tungda la kadar ma'am je akoina phangi jidagi hena ma'am honaraga akoidagi hena ma'am phangnaba hona haning
Academy asigi Sanaroi singina medals kiamuk yamna phangraba leiragasu ngasidi Sports Academy asi sarkarna adaga mari leinaba authority sina mideng sangbidaba yimaram adaga laushandabagi maramna Sports Academy asida awat apa kyana thallaga leiriba Sanaroi angang singsi semgatnaba adaga academy asi phagat hannabagi kanoda leiriba academy gi administration side tagi mari leinaba department adaga sarkarna mideng sangbinabagi pau kaya su phongdorali paudam jariba cameraman loya ga loinana blessing yang mai Photom TV News.